David adu pakat pa phakirame aidi ai arona thup hairak pasida ai gi magic water gi matang da hang prabha haiduna pakat lure adu gadi makoi na khalli babu ai inkhol asina maram oiraga insang na pising asi pharagli bani haina khallabani na makoi dagi oina kudong chaba lautho howrage haina khalladuna kadar tawba howraglame nakoi di machi gi matang da karam na khanglam ni bano haina haisinnaraduna inkhol asi ai gi idawna nungsi na aingonda sinnaramani aduna aina inkhol asibu kaidong nungda yolo haiduna sausinaduna haisinnakhirame adubu robot nadi David na lawa matawraglibadu khangdabanina mahakna wakhala makhalame inkhol asi aikoina lairage haibada mahakna asuk yamna sauribasinadi soidanamakki jadu chenba aduke matik lehau kanba oiramnani khalladuna mayambabu kawjaraduna hojikpu nangi apam pamda haibagi kari hakpu lairibage hairaduna nangna aikoigi liangsen family da pabungna yokjaba numit adudagi nangi inkhol asisu family asigi oikhrabani kudam oina hairabada nahak hajiksu family asigi sagai siyenaduna lairibasini machina maram oiraga pabungna nangi inkhol asi namduna laurabadi nahakna aikoida karibu tawbuga ngodawribano aduna aina haigadariba wa asida yasinasi machina nangisu afaba oigani nangi paisa adusu ai pirage aduga inkhol adu aikoda sinau hairubada David adu sauksinnaraduna nakoigisi aingonda ngamle haibagi matagum tauribra haisinnaraduna mahakna ngaktang wakhan khanjinnaba saraduna nakoi pisa kaya pige haibano haiduna hangkhirami machidagi robot adu laithoraktuna nangna asuktuna amuk yaraglibasina karigino hairaduna nangna amuk aingonda chal tawraglibra haiduna hanglakhirami David amuk masina trabadi aina bu kari tawba ngamgadoribano hairaduna karigumba aina yadragasu inkhol asidi nakoina namduna lawkhragani nakoina su aingonda paisa su piram loidobagi saru nakoina hairibaduda phajana gyan tana yasinaduna sel khara phanghobuduna hena phare aduna nakoida inkhol asi pirage haiduna khalle hairakhirame masidagi robana amuk nogladuna phare nangna adum haina gyan tarambasi hairaduna nangi inkhol asi $20,000 pirage pabungnasu $20,000 piyu haiduna haira I hairubada David adu $20,000 haiba haina khalladuna liangsen family asidi aigi hingnanaba lambi khudingmak makoina thadakpa pamnaba haina khalladuna robata hairaglami $10 lakh pidragadi inkhol asi nakoida piroi hairaduna kariguma masida nakoina nampu safuda inkhol asi launanaba honarakpa taragadi Yunsen Sus Grand Hotel gi family da oina yonthokani haiduna haikhirami masidagi robot amuk sauraduna nangna nganglibadu karino hairaduna nangi pikraba inkhol adudabu $10 lakh hairibasibu nangbu khungangasida lairaba henmanbadagi paisa gi damakta ngaurabra haiduna hairakhirami masidagi David nasu hoi ai ngaure hairaduna aigi inkhol asi arai achamba inkhol nate inkhol asina miyoibagi punsibu honghanbada natana inkhol asida tharuba insang napi khudingmak quality leina puthokpa ngamgani inkhol asi kayam kanai natraga kanadi haibadu nakoina su hena khanglamgani hairaduna inkhol asida nakoina $10 lakh piba ngamnoidaba oiba taragadi ai hauji Choose Grand Hotel da oina yonanabagi damakta phone tawrage haiduna hairakhirami matamsida robot na wakhalama khalami karigumba inkhol asi Choose Grand Hotel na laikhiba taragadi ima pabungna soidana waraukiduna ai buju mirai biraglani khanbadagi David na Choose Grand Hotel da call tawnanaba tawsinaduna laiba adu robot na khangaduna ngaikho wari amukta sanakisi phone do amukta thamkho hairaduna inkhol adu lawba phanglaroi khanbadagi inkhol adugi damakta nahagna $10 lakh piyu haiba natra adudi inkhol adugi damakta nahagna hairiba paisa adu ai pirage inkhol adu aikoida sinnaro hairaduna $10 lakh yauba card ama inkhol adugi damakta David ta sinnakhirami masidagi David nasu card adubu lauraduna hairaklambi ima pabung amadi iche singna inkhol asi bu lawba pamlabanina makhoi mayamgi khallaga inkhol asi nakoida oina yolage haiduna hairakhirami masidagi mahangna hagulaktuna manawni paru batbu kauraduna ima pabung amadi iche singna aibu yumda amuk hana halaknanabagi damakta karimata hairaktabra haiduna su hangsinnarakirami
matamsida robotna mabungninda nokladuna wakhal ama khalami nangna awaba tabaduni aina pamlibasi yum adudasu mapo asimagi aina changhalloi haina khalladuna ima pabung amadi ichena nangbu yum aduda halaknaba karimata hairakte hairaduna makhoina haibabu yum aduda nahak amughana changhalloi sikre haiduna su hairei makhoigi machanupadi ai khaktani hairei hairaduna naha asi onthokna laibak thikre dako ima pabung amadi iche singna nangbu nungsibidabagi khallubada aduga liangsen family ge property khakta natana ima pabung amadi iche singi menungsi pumnamak ai khaktagini hairamlaga mafam adu thadoktuna yamna harauna noktuna satkhirame machidagi debitsu yamna nungaitaba sasinaduna aigi mapo asi kayada laibak thikrabano hairaduna tawsinaduna laihokirame machidagi debitna robot adu thokre satkhre khangbadagi robot na inkol gi damakta piramliba 10 lakh dollar gi card adubu yengladuna yamna singba sariba nakhoi gi mathakta kari oirakpagi haibadu yengba tare hairaduna haujiti apangba nakhoi dagi pikraba inkol asidagi 10 lakh dollars su fangle ayeng hangchit tangaire nakhoi gi kumai nungai gadaba 10 lakh dollar da lawruba inkol asidi karimta kanaramdre haina khalakpa mikuptuda aibu wananaba mangnanaba silliba nakhoi amuk nungaibre yengu haiduna haikirame asomdana mapana robot pu thagat pirame inkol adubo mahangna mayambadagi namdana laiba ngambagi damakta haujikti inkol asi lairabanina aikoigi sense hotel chu chakholakpada natana yunsen family gi choose grand hotel na su aikoibu maithiba piba ngamnaroi hairaduna robot pu thagat pirame masidagi amu robot na mapabu kauraduna inkol asi ahanbadadi yolo haiba yadabani adubu aina kanna hainabadagi 10 lakh dollar da mahangna inkol asi pirakhibani aduga chalamdaida iyambadasu aina haijakhibani yumda amuk hallasi hairubada madugi ona tainabada kupangna oina aingonda tharai haiduna haisinaduna yum aduda aina amu hana halakadaba natte madugi wadu aingonda hairakanu aiga mari amata lainadi haiduna su hairai haiduna mama mapada aranba paw kaya tamsin khirame masidagi mamana amu robot ki wadu tabadagi sauraduna kayada phatkidraba machano aikoina di mabu gyan tarakchanaba haiduna matam khara khungangduda thambani aduga mana adumna khallagadi punchi simagi yum majida changhalloi hairaduna karigumba yum majida laglabasu yum maji santi phangloi haiduna su hairakhirame matam sida amu mache singna robot ta hairaklame karisu thudokpa soktabra haiduna masidagi robot na amuk mache singbu kauraduna ai karisu thudokpa soktre hairaduna ima pabungi apambada masidagi hena khut tharaklabasu aina hingliba makai ima pabungi damaktadi mateng pangkhigani haiduna haisinnarakirami masidagi mapana amuk robot ki wadu tabadagi penjaraduna Davidsu nahakumna kharada oirabasu gyan taramlagadi kayada phagadabano hairaduna robota mapana hairaklame ngasidagi aikogi hotel gi karbar asi ipana nangonda sinaragadabani Davidti thajaba yaba isana trabanina hotel asigi daita nangna lauduna chakhatnanaba honagadabani hairaduna hotel adubu robota sinnakhirame masidagi robana amuk aphasaduna mapada hairaklame iyamba Davidsu nahakki nachanupani mahak ama laina hotel asibu aingonda sinnabadi iyambana nungai khidra hairakpada mache Elisa amuk hairaklame karigumba pangdaba nayamba aduda hotel asi sinnarabadi pungmang manglani aduna ima pabungna hairiba wa asi illu haiduna haikhirame masidagi robanasu phare adudi hairaduna mapada amuk hairaklame adudi inkol adubu koinanabagi damakta inkol koiba haiba miyoi khara thiba haurage hairakirame masidagi mapanasu robot ki wadu tabada yamna harauna phare thiba hauro hairaduna nahangna insang na pi thaba matamda khwaidagi phaba khwaidagi tangba insang na pi adu khallaga thagadabani aduga David na thakiba insang na pi adudagisu hena quality laiba puthokpa ngamnaba honagadabani hairaduna adu oirabadi choose grand hotel su laikha taraklani haiduna haikhirami
ꯑꯁꯣꯝꯗꯅ ꯗꯦꯕꯤꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜ ꯌꯣꯟꯊꯣꯛꯈꯤꯕꯒꯤ ꯃꯊꯥ ꯁꯥꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯥꯏꯔꯤꯕ ꯁꯦꯜ ꯑꯁꯤꯅ ꯏꯪꯈꯣꯜ ꯑꯃꯨꯛ ꯂꯧꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯛꯇꯨꯅ ꯃꯦꯖꯤꯛ ꯋꯥꯇꯔꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯆꯥꯎꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯤꯌꯥꯡꯁꯦꯟ ꯐꯦꯃꯤꯂꯤꯅꯁꯨ ꯈꯪꯈ꯭ꯔꯒꯅꯤ ꯈꯜꯂꯗꯨꯅ ꯃꯊꯥ ꯁꯥꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡ ꯃꯆꯤꯗ ꯏꯪꯈꯣꯜ ꯇꯧꯔꯗꯨꯅ ꯃꯊꯟꯇ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯪꯈꯣꯜꯁꯨ ꯌꯣꯟꯊꯣꯛꯈ꯭ꯔꯕꯅꯤꯅ ꯁꯨꯃꯥꯡ ꯃꯇꯦꯛ ꯑꯁꯤꯗ ꯀꯔꯤꯕꯨ ꯊꯥꯁꯤꯒꯦ ꯈꯜꯂꯗꯨꯅ ꯃꯁꯤꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔꯕꯁꯨ ꯂꯝ ꯑꯁꯤ ꯄꯤꯛꯄꯅꯤꯅ ꯌꯥꯝꯅ ꯄꯨꯊꯣꯛꯄꯁꯨ ꯉꯝꯂꯣꯏ, ꯑꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯅꯠꯇꯕ ꯁꯦꯜ ꯌꯥꯝꯅ ꯇꯥꯟꯕ ꯌꯥꯕ ꯀꯔꯤ ꯊꯥꯁꯤꯒꯦ ꯈꯜꯂꯛꯄꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯤ ꯖꯔꯤꯕꯨꯇꯤ, ꯖꯤꯟꯁꯦꯡ ꯑꯃꯗꯤ ꯂꯤꯡꯁꯦꯟ ꯑꯣꯏꯅ ꯊꯥꯕꯅ ꯐꯔꯅꯤ ꯈꯜꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯁꯤ ꯊꯥꯕ ꯇꯥꯔꯒꯗꯤ ꯏꯪꯈꯣꯜ ꯆꯥꯎꯗ꯭ꯔꯕꯁꯨ ꯁꯦꯜꯗꯤ ꯃꯌꯥꯝ ꯑꯃ ꯇꯥꯟꯕ ꯌꯥꯔꯅꯤ ꯈꯜꯂꯗꯨꯅ ꯂꯤꯌꯥꯡꯁꯦꯟ ꯐꯦꯃꯤꯂꯤꯅ ꯏꯪꯈꯣꯜ ꯂꯧꯈꯤꯕꯒꯤ ꯄꯤꯔꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯆꯔꯥ ꯂꯩꯗꯨꯅ ꯊꯥꯔꯒꯦ ꯈꯟꯗꯨꯅ ꯆꯔꯥ ꯑꯗꯨ ꯂꯧꯔꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜ ꯃꯆꯥ ꯑꯗꯨꯗ ꯊꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯦꯖꯤꯛ ꯋꯥꯇꯔ ꯑꯗꯨꯅ ꯑꯃꯨꯛ ꯌꯥꯝꯅ ꯊꯨꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯔꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯦꯖꯤꯛ ꯋꯥꯇꯔ ꯑꯗꯨ ꯑꯃꯨꯛ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯁꯤꯡ ꯑꯁꯤ ꯆꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯅꯣꯡꯉꯥꯟꯕ ꯑꯃꯨꯛ ꯉꯥꯏꯕ ꯇꯥꯕꯅꯤ ꯍꯥꯏꯔꯗꯨꯅ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯇꯥꯈꯤꯕꯗꯒꯤ ꯗꯦꯕꯤꯠ ꯑꯗꯨ ꯅꯤꯡꯉꯥꯏꯗꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯄꯣꯊꯥꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯖꯤꯟꯁꯦꯡ ꯑꯃꯗꯤ ꯂꯤꯡꯁꯦꯟ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯍꯧꯒꯠꯂꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯑꯃꯨꯛ ꯅꯣꯡꯉꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯗꯦꯕꯤꯠꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯅ ꯊꯥꯈꯤꯕꯁꯤꯡ ꯑꯗꯨ ꯍꯧꯒꯠꯂꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯖꯤꯟꯁꯦꯡ ꯑꯃꯗꯤ ꯂꯤꯡꯁꯦꯟ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯑꯗꯨꯛ ꯍꯛꯅ ꯆꯥꯎꯔꯝꯗꯕꯗꯨꯗ ꯗꯦꯕꯤꯠ ꯑꯗꯨ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯖꯔꯤꯕꯨꯇꯤ, ꯖꯤꯟꯁꯦꯟ ꯑꯃꯗꯤ ꯂꯤꯡꯁꯦꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯕ ꯃꯇꯝꯗ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯆꯪꯂꯤꯕꯅꯤ, ꯑꯇꯥꯡꯕ ꯄꯣꯠ ꯑꯃꯁꯨ ꯑꯣꯏꯕꯅꯤꯅ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯕꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯊꯥ ꯁꯥꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯔꯣꯁ ꯑꯗꯨ ꯗꯦꯕꯤꯠꯄꯨ ꯀꯧꯔꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅꯁꯨ ꯀꯣꯏꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯍꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯁꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜ ꯃꯆꯥꯗꯨꯗ ꯊꯥꯔꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗꯒꯤ ꯃꯁꯤꯗ ꯍꯧꯔꯤꯕ ꯖꯤꯟꯁꯦꯡ ꯑꯃꯗꯤ ꯂꯤꯡꯁꯦꯟ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯃꯁꯤꯁꯨ ꯅꯪꯅ ꯊꯥꯔꯤꯕ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯅꯍꯥꯛꯀꯤ ꯏꯪꯈꯣꯜ ꯑꯗꯨ ꯂꯤꯌꯥꯡꯁꯦꯟ ꯐꯦꯃꯤꯂꯤꯅ ꯅꯝꯗꯨꯅ ꯅꯪꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯂꯧꯕꯤꯈ꯭ꯔꯦ ꯇꯥꯕꯗꯒꯤ ꯅꯪꯒ ꯈꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯀꯥꯟꯅꯕ ꯖꯔꯤꯕꯨꯇꯤ ꯑꯃꯨꯛ ꯊꯥꯗꯨꯅ ꯂꯩꯔꯝꯂꯦ, ꯃꯁꯤꯗꯤ ꯌꯥꯝꯅ ꯐꯕ ꯊꯕꯛꯅꯤ ꯍꯥꯏꯔꯛꯄꯗ ꯗꯦꯕꯤꯠꯅ ꯑꯃꯨꯛ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯦ ꯍꯥꯏꯔꯗꯨꯅ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯖꯤꯟꯁꯦꯡ ꯑꯃꯗꯤ ꯂꯤꯡꯁꯦꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯕ ꯃꯇꯝꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯕꯁꯤꯗ ꯃꯁꯤꯒꯤ ꯃꯄꯥꯅ ꯁꯦꯜ パイꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯦ ꯈꯜꯂꯤꯕꯁꯤꯗꯤ ꯑꯩꯗꯤ ꯍꯅꯨꯕꯅ ꯍꯥꯟꯈ꯭ꯔꯒꯅꯤ, ꯀꯥꯟꯅꯕ ꯑꯃꯠꯇ ꯂꯧꯕ ꯐꯪꯂꯔꯣꯏ ꯍꯥꯏꯔꯛꯄꯗ ꯃꯁꯤꯗꯒꯤ ꯔꯣꯁꯅ ꯗꯦꯕꯤꯠꯄꯨ ꯀꯧꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯅ ꯈꯟꯈꯤꯕ ꯂꯩꯕ꯭ꯔꯥ? ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯏꯪꯈꯣꯜ ꯄꯤꯛꯄ ꯆꯥꯎꯕꯒꯤ ꯅꯠꯇꯦ, ꯅꯪꯒꯤꯁꯤ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜ ꯑꯃ ꯁꯣꯏꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯑꯃꯨꯛ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜ ꯍꯥꯏꯔꯗꯨꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ, ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯁꯅ ꯑꯃꯨꯛ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯗꯤ ꯑꯄꯤꯛꯄ ꯗꯨꯀꯥꯟꯗꯥꯔ ꯑꯃꯒꯨꯝꯕꯅꯤ, ꯍꯥꯏꯕꯗꯤ ꯅꯍꯥꯛꯅ ꯑꯃꯨꯛ ꯊꯥꯒꯅꯤ, ꯍꯥꯏꯔꯤꯕ ꯄꯣꯠꯇꯨ ꯑꯃꯨꯛ ꯅꯍꯥꯛꯅ ꯌꯣꯟꯕ ꯆꯠꯀꯅꯤ, ꯏꯆꯝ ꯆꯝꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯣꯏꯔꯒꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗ꯭ꯔꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯇꯥꯡꯂꯕ ꯖꯔꯤꯕꯨꯇꯤ ꯑꯁꯤꯗꯁꯨ ꯇꯧꯕ ꯇꯥꯔꯒꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ, ꯆꯥꯎꯈꯠꯄꯁꯨ ꯉꯝꯂꯔꯣꯏ, ꯑꯗꯨꯅ ꯅꯍꯥꯛꯅ ꯊꯥꯔꯤꯕ ꯖꯔꯤꯕꯨꯇꯤꯁꯤꯡ ꯑꯁꯤ ꯕꯖꯥꯔꯗ ꯍꯥꯗꯨꯅ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯍꯣꯡꯅ ꯌꯣꯟꯕꯒꯤ ꯃꯍꯨꯠꯇ ꯄ꯭ꯔꯤꯃꯤꯌꯝ ꯍꯥꯏ ꯀ꯭ꯂꯥꯁꯇ ꯊꯥꯗꯣꯛꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯕ꯭ꯔꯥꯟ ꯑꯃ ꯁꯦꯝꯕ ꯗꯔꯀꯥꯔ ꯑꯣꯏ, ꯍꯥꯏꯔꯤꯕ ꯕ꯭ꯔꯥꯟ ꯑꯗꯨ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯃꯤꯡ ꯆꯠꯄ ꯕ꯭ꯔꯥꯟ ꯑꯃ ꯑꯣꯏꯍꯟꯒꯗꯕꯅꯤ, ꯍꯥꯏꯕꯗꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯆꯨꯁ ꯒ꯭ꯔꯥꯟ ꯍꯣꯇꯦꯜ ꯑꯃꯗꯤ ꯁꯦꯟꯁ ꯍꯣꯇꯦꯜ ꯑꯁꯤꯒꯨꯝꯕ ꯁ꯭ꯄꯤꯁꯤꯑꯦꯜ ꯑꯣꯏꯅ ꯕ꯭ꯔꯥꯟ ꯑꯃ ꯁꯦꯝꯗꯨꯅ ꯊꯥꯗꯣꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯒꯅꯤ ꯍꯥꯏꯔꯗꯨꯅ ꯃꯁꯤꯗ ꯅꯪꯅ ꯏꯆꯝ ꯆꯝꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯃꯒꯨꯝꯅ ꯕꯖꯥꯔꯗ ꯌꯣꯟꯗꯨꯅ ꯄꯣꯠ ꯑꯗꯨꯒꯤ ꯚꯦꯂꯨ ꯗꯥꯎꯟ ꯑꯣꯏꯍꯟꯗ꯭ꯔꯕꯁꯨ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫
Masidagi Devin amok nahangna hairibadubudi chumme hairaduna aidi sumnadagi thaba khaktani hairibasi nahangna hairiba atopa ataidudi aidi amata hairo haiduna hairakirame masidagi Rose amok David ta hairaklame nahangna Agriculture Technology Company ama semba yai company aduda nahakki wa ngakta chatkani nahangna tawhaningiba ohenningiba khudingmak nahangna order tawiu aduga aina business makha chathanaba brand semba marketing tawba customer singa yamna phajama monga link hena lainanaba thabak aduna ai tawraklage nangna sumnadagi inkhol asida thawai hakchang yauna honabiu haiduna hairakirame masidagi Devin amo company ama linkhatpabudi yamna phai adubu aikoi gi pot asina yamna tangbanina ahenba percentage ti karamna tangani haiduna hanglakhirame masidagi amo Rose na wakhal tawraduna nilami dasu thamba yani haiduna nahangna thariba jingsen amadi linksen asi nilami da thamduna ahenba percentage su tanba yagani hairaduna lamdam asida sel khwaidagi paiba amadi collector singbu invite tawduna aikoi gi jaributi jingchen amadi linkchen bu makoi ne hek ubadagi aikoi gi brand asi maming chatkhagani masidagi aikoi na haina rudragasu masana khangna sel paiba customer mayam ama changlakani haiduna hairakirame masidagi David su Rose ki wadu tabadagi harauraduna nahangna asuk yamna khanglambasi aigi damaktadi laibak yamna phai hairakpada Rose na amok yamna hairubagi wa natte hairaduna aina ngasi khanglibasi su aigi pabung adu yamna toina masa ngamdaba yawi aduna hotel adubu yengsinanabagi damakta aina su adum mateng pangbadagi khanglakpani haiduna su hairakirame matamsida Rose pu yengjaraduna David na wakhal ama khalame Rose asi aidi khalludabani asumna yum puba ngamlamgani haiba machidasu nattana aigi damakta thamoi sengna mateng pangli company su semnanaba hairi mahangna aigi damakta asuk yamna lepirabasida aina muk mangonda karibu lolugadabano khalladuna aigi magic water gi matangdasu mangondasu khanganbagi matam yaure haina khalladuna masidagi David na Rose putuminna lona koksilladuna aina ngonda karigumba ama haige hairaduna magic water gi matangda Rose ta pumnamak haikirame masidagi David na Rose pu guha adugi manakta puraktuna guha adubu yenghanbirame masidagi Rose na hairaklami ahing amada guha asigi isingna yensang napi singbu sauhanbata natana quality laina insang napi puthokpa ngamalli hairiba guha adu masi oire haina hairakpada David amo masini hairaduna aina thakiba insang napi pumnabak guha asigi matengna thakiba ngaktani guha asi arai achamba guha natte haiduna Rose ta pumnamak tam khirame masidagi Rose na amo nahangna puthorakiba insang napi sing adu mayanga manadana adukki matik hawkhibadu ising asina oire hairaduna haujiki taibam pana asida asigumba magic water asi lairamgani haibasi thajarudabani haujikti ising asigi mapana amukke hena aikhoina linkakadoriba company asi mai paklani haiduna haikhirame masidagi David na amo nogladuna nangna aigi damakta mating pangbibigi damak thagatjari haiduna hairakirame Rose na amuk madugi wadubu aingonda amuk hairibadubu aikoi nidi amata oirabasibu haiduna yamna oinajana nungsina hairakirame David chu Rose ki wadu tabada ikairap tauna no khirame masidagi David na amuk aina ngonda haigadoba wa ama kaure hairaduna Liangsian family na aina thariba insang na pising asi aigi inkhol aduna maram oiraga phabani khanbadagi ainasu khudong chaba lauraga makoida yonsinbani makoina aingonda namdana lauba natte pikraba inkhol aduda $10 lakh lauthokpani inkhol adusu aina magic water sizinaduna laihau kaya chingthokpadagi haujikti laihau su amata yaukidrabani maduda icham chamba ising sizinaduna insang napi tharagadi karisu phaba ngamnaru haiduna su hairakirame Rose na amok David ki wadu tabada khujapina sigladuna na asi yamna thajadana salak yamna hairame hairaduna ngasidagi aisu nangondagi cheksimna leiba tare haiduna phagi tawraklami asumna makoi ani yamna nungaina oinajaraduna nungsina wari kaya sanarame asomdana
ꯔꯣꯕꯥꯔꯠꯀꯤ ꯃꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯈꯤꯔꯝꯃꯤ ꯃꯔꯝꯗꯤ ꯗꯦꯕꯤꯗꯇꯒꯤ ꯂꯧꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯇꯝ ꯆꯪꯅ ꯁꯤꯟꯃꯤꯁꯤꯡꯗ ꯃꯔꯨ ꯃꯔꯥꯡ ꯊꯥꯍꯟꯗꯨꯅ ꯍꯣꯠꯅꯔꯛꯄꯕꯨ ꯀꯔꯤꯃꯠꯇ ꯍꯧꯔꯛꯇꯕꯗꯨꯗ ꯁꯥꯎꯕꯗꯒꯤ ꯁꯤꯟꯃꯤ ꯑꯗꯨꯕꯨ ꯀꯧꯔꯗꯨꯅ ꯍꯪꯂꯛꯈꯤꯔꯝꯃꯤ ꯅꯈꯣꯏꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯎ ꯍꯥꯏꯈ꯭ꯔꯒ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯃꯠꯇ ꯍꯧꯒꯠꯂꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁꯤꯟꯃꯤꯁꯤꯡꯗ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡ ꯆꯩꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯔꯣꯕꯥꯔꯠꯅꯁꯨ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯔꯗꯨꯅ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯑꯃꯠꯇ ꯍꯧꯒꯠꯂꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯅꯈꯣꯏꯕꯨ ꯏꯪꯈꯣꯜ ꯀꯣꯏꯕ ꯍꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯡ ꯆꯩꯕꯤꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯤꯟꯃꯤꯅ ꯑꯃꯨꯛ ꯅꯠꯇꯦ ꯍꯥꯏꯔꯗꯨꯅ ꯏꯁꯣꯔ ꯄꯜꯂꯒ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯃꯁꯤꯗ ꯁꯨꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤ ꯇꯪꯈꯥꯏ ꯑꯃ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯅꯤ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯑꯩꯈꯣꯏꯅꯁꯨ ꯕꯣꯁ ꯈꯣꯏꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯕ ꯃꯈꯩ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯏꯁꯤꯡ ꯆꯥꯏꯕꯇ ꯅꯠꯇꯅ ꯅꯦꯆꯔꯦꯜꯒꯤ ꯍꯥꯔ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯂꯕꯅꯤ ꯑꯗꯨ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯑꯍꯣꯡꯕ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯅ ꯏꯪꯈꯣꯜ ꯑꯁꯤ ꯂꯧꯁꯤꯅꯤ ꯗꯦꯁꯣꯂꯦꯠ ꯂꯦꯟ ꯑꯣꯏꯕꯅ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯤ ꯍꯧꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯃꯆꯦꯅ ꯗꯦꯕꯤꯗꯅꯗꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯑꯃ ꯊꯥꯗꯨꯅ ꯄꯨꯊꯣꯛꯄ ꯉꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯈꯣꯏꯅ ꯊꯥꯔꯤꯕ ꯃꯔꯨ ꯃꯔꯥꯡ ꯑꯗꯨꯅ ꯐꯠꯇꯕꯗꯒꯤ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯂꯧꯃꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯗꯨꯁꯨ ꯊꯥꯖꯗꯦ ꯍꯥꯏꯔꯗꯨꯅ ꯑꯩꯈꯣꯏꯅ ꯕꯖꯥꯔꯗ ꯆꯠꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯆꯪ ꯑꯣꯏꯕ ꯃꯔꯨ ꯃꯔꯥꯡ ꯑꯃꯗꯤ ꯆꯥꯔꯥ ꯑꯗꯨ ꯏꯁꯥꯃꯛꯅ ꯂꯧꯗꯨꯅ ꯏꯪꯈꯣꯜ ꯑꯁꯤꯗ ꯊꯥꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤꯅꯁꯨ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯄꯥꯅ ꯑꯃꯨꯛ ꯑꯗꯨ ꯑꯗꯥ ꯄꯨꯝꯅꯃꯛ ꯇꯣꯛꯈ꯭ꯔꯣ ꯗꯦꯕꯤꯗꯅ ꯊꯥꯕꯗꯤ ꯉꯝꯂꯒ ꯅꯈꯣꯏꯅ ꯊꯥꯕꯗꯤ ꯀꯔꯤꯒꯤ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯉꯥꯡ ꯆꯩꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯔꯣꯕꯥꯔꯠ ꯑꯗꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯗꯦꯕꯤꯗꯀꯤ ꯆꯥꯜ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯅꯨꯃꯤꯠꯇꯨꯗ ꯏꯪꯈꯣꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯧꯒꯦ ꯍꯥꯏꯕꯗ ꯑꯗꯨꯛ ꯊꯨꯅ ꯌꯥꯔꯛꯈꯤꯕꯗꯨ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩꯔꯦ ꯈꯜꯂꯗꯨꯅ ꯂꯧꯃꯤ ꯑꯗꯨꯗ ꯅꯪꯅ ꯍꯥꯏꯕꯕꯨ ꯏꯪꯈꯣꯜ ꯑꯁꯤ ꯂꯧꯁꯤꯅꯤ ꯗꯦꯁꯣꯂꯦꯠ ꯂꯦꯟꯅꯤ ꯍꯥꯏꯕꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯧꯃꯤ ꯑꯗꯨꯅꯁꯨ ꯗꯦꯁꯣꯂꯦꯠ ꯂꯦꯟ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯁꯨꯛ ꯀꯨꯏꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯊꯥꯔꯤꯕ ꯃꯔꯨ ꯃꯔꯥꯡ ꯑꯁꯤ ꯅꯍꯥꯟꯅ ꯍꯧꯒꯠꯂꯛꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯆꯦ ꯑꯦꯂꯤꯁꯅ ꯔꯣꯕꯥꯔꯠꯇ ꯀꯔꯤ ꯆꯤꯡꯅꯕ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤꯔꯝꯃꯤ ꯔꯣꯕꯥꯔꯠꯅ ꯑꯃꯨꯛ ꯃꯆꯦ ꯑꯃꯗꯤ ꯃꯄꯥꯕꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯃ ꯂꯩꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯔꯗꯨꯅ ꯑꯩꯅ ꯈꯟꯕꯗ ꯏꯌꯥꯝꯕ ꯗꯦꯕꯤꯗꯅ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯛ ꯊꯨꯅ ꯑꯩꯈꯣꯏꯅ ꯏꯪꯈꯣꯜ ꯑꯁꯤ ꯂꯧꯒꯦ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯌꯥꯔꯛꯈꯤꯕꯗꯨ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯁꯤꯡꯅꯗꯨꯅ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯂꯧꯁꯤ ꯇꯥꯅꯅꯕ ꯗꯦꯁꯣꯂꯦꯠ ꯂꯦꯟ ꯑꯣꯟꯅꯅꯕ ꯏꯪꯈꯣꯜ ꯑꯁꯤꯗ ꯃꯥꯅ ꯐꯠꯇꯕ ꯈꯔ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯦꯂꯤꯁꯅꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯊꯥꯕ ꯃꯇꯝꯗꯅ ꯃꯍꯩ ꯃꯔꯣꯡ ꯐꯖꯕ ꯀꯌా ꯄꯨꯊꯣꯛꯄ ꯉꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯪꯈꯣꯜ ꯑꯁꯤꯗ ꯃꯔꯨ ꯃꯔꯥꯡ ꯊꯥꯕ ꯃꯇꯝꯗ ꯑꯁꯨꯛ ꯀꯨꯏꯅ ꯃꯇꯝ ꯆꯪꯂꯕ ꯐꯥꯎꯕ ꯍꯧꯒꯠꯂꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤꯅꯗꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯄꯥ ꯑꯗꯨ ꯁꯥꯎꯔꯗꯨꯅ ꯗꯦꯕꯤꯗꯇ ꯉꯥꯡ ꯆꯩꯔꯗꯨꯅ ꯃꯍꯥꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯆꯥꯅꯤ ꯍꯥꯏꯔꯗꯨꯅ ꯇꯁꯦꯡꯅ ꯃꯥ ꯌꯣꯛꯂꯝꯗꯕꯅ ꯐꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯂꯝꯂꯕꯗꯤ ꯃꯥꯕꯨ ꯑꯩꯅ ꯌꯣꯛꯆꯔꯨꯕꯒꯤꯔ ꯃꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯕꯨ ꯃꯥꯡꯅꯅꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯀꯌా ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯤ ꯍꯥꯏꯔꯗꯨꯅ ꯉꯁꯤꯗꯒꯤ ꯃꯥ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯂꯥꯞꯅ ꯊꯝꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡ ꯆꯩꯗꯨꯅ ꯂꯩꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯔꯣꯕꯥꯔꯠꯅ ꯃꯄꯥꯕꯨ ꯊꯦꯝꯖꯤꯟꯖꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯅ ꯏꯌꯥꯝꯕ ꯗꯦꯕꯤꯗꯇꯒꯤ ꯂꯧꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤ ꯗꯦꯁꯣꯂꯦꯠ ꯂꯦꯟ ꯑꯣꯏꯔꯕꯁꯨ ꯏꯪꯈꯣꯜ ꯑꯁꯤ ꯏꯌꯥꯝꯕ ꯗꯦꯕꯤꯗꯅꯗꯤ ꯀꯣꯏꯗ꯭ꯔꯕꯅꯤꯅ ꯆꯨꯁ ꯒ꯭ꯔꯥꯟ ꯍꯣꯇꯦꯜꯒꯤ ꯁꯄ꯭ꯂꯥꯏꯔꯁꯨ ꯇꯠꯂꯝꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯆꯦꯅ ꯑꯃꯨꯛ ꯃꯄꯥꯕꯨ ꯀꯧꯖꯔꯗꯨꯅ ꯔꯣꯕꯥꯔꯠꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯁꯄ꯭ꯂꯥꯏꯔ ꯑꯗꯨ ꯇꯠꯄ ꯇꯥꯔꯒꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯂꯣꯏꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯄꯤꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯀꯁꯇꯃꯔꯁꯤꯡꯁꯨ ꯂꯣꯏꯅ ꯍꯟꯈ꯭ꯔꯒꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁ ꯍꯣꯇꯦꯜꯁꯨ ꯍꯥꯟꯅꯒꯨꯝꯅ ꯐꯖꯅ ꯔꯟ ꯇꯧꯕ ꯉꯝꯂꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯄꯥꯅꯁꯨ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤꯔꯝꯃꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯗꯨꯅ ꯐꯔꯦ ꯀꯥꯟꯅꯗꯦ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯁꯤ ꯕꯤꯖꯤꯅꯦꯁ ꯃꯈꯥ ꯆꯠꯊꯅꯕ ꯈꯟꯅꯔꯨꯕꯅ ꯐꯔꯦ ꯍꯥꯏꯔꯗꯨꯅ ꯗꯦꯕꯤꯗꯄꯨ ꯆꯩꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ
असोमदना डेविड अदु रोज का महांगना थाखिबा जड़ी बूटी सिंह अदु यामना थुना चौरकनबा हाइदुना अमुक हन्ना महाकी मैजिक वाटर ना इसिंग साइदुना लैरमे मसिदगी ngahak lairaba matungda mahakki jari buti sing adu tapna wangkhalakuna mahai marung kaya palakhirabe madu ubada David adu yamna harawraduna mai pakle hairaduna masidi yengbada chahi lising suraba jinseng amadi limseng pambi adudagi masina bu hena magul lai haiduna su rose hai khirame masidagi rose nasu nahakki magic water asidi angak pani hairaduna masigi jari buti jinseng amadi limseng asi nilami da puba taragadi aikoi company di aduki matik maming sakkhagani haiduna David ta hairaklammi masidagi David na amu Rose ta masi pumnamaksi nahaki mapandagi mai paklibani haiduna hairubada Rose na amu nangjisu pangthada thagatle hairaduna ngasidagi nahaki jari buti asi nilami da puthoknaba aina kanna honarage numi humnigi manungda lamdam asida sel khwaidagi paiba amadi collector singda invite tawduna nilami aduda puthoknasi haiduna haikhirami masidagi David amu nahangna invite tawbada liang sian family su yawhallu hairaduna makoina aingonda phatraba tawkhiba sing adugi laman khumba oina numit aduda ikaiba pige haiduna su Rose ta haikhirami masidagi Rose na su soidana maki tawgani hairaduna makoi ani yana khirami mayamda karigumba amatanga singdokjage drama asi ngarang publish tawdabida thagatchabani adubu checking loiraba matungda copyright claim lakpa maramna drama asi ngarang publish tawkhidabani aduna ngarang dagi drama asi amuk handa makok tagi editing tawduna ngasi amuk thagatcharakpani ngarang drama thagalakte haiduna warau widanaba kanglai wari na chongi maikai dagi masigi damakta ngapiyo haiduna nolokna kurumduna hajari loina na channel asibu subscribe tawdaba yauragadi subscribe tawsinbiramo masina makha tana video semba matamda aingondasu pangal amadi thauna oinanabagi damakta aduga drama asida wahai watada soiki lankhiba yauragasu apangbani khanduna ngapi naba haiduna su amukka na haijari masi hairaga mayamdagi kainanaba khurumjari